ꯀꯦꯟꯁꯔ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯂꯩꯔꯛꯄꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯈꯔꯗꯪ ꯈꯪꯍꯟꯖꯔꯤ꯫ ꯀꯦꯟꯁꯔ ꯑꯃꯁꯨꯡ ꯍꯥꯏꯕꯗꯤ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯃꯈꯜ ꯃꯈꯥ ꯀꯌా ꯆꯅꯤꯗꯒꯤ ꯆꯍꯨꯝ ꯍꯨꯝꯐꯨꯐꯥꯎ ꯂꯩ꯫ ꯑꯗꯨꯕꯨ ꯀꯦꯟꯁꯔ ꯃꯈꯜꯁꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛ ꯌꯧꯅꯗꯤ ꯑꯩꯅ ꯍꯥꯏꯖꯔꯔꯣꯏ꯫ ꯁꯝꯂꯞꯅ ꯇꯔꯥꯃꯤ ꯃꯉꯥ ꯇꯔꯥꯗꯪ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯀꯣꯀꯥ ꯀꯣꯂꯥ ꯊꯛꯄꯗ ꯀꯦꯟꯁꯔ ꯂꯩ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯀꯣꯀꯥ ꯀꯣꯂꯥ, ꯁꯄ꯭ꯔꯥꯏꯠ ꯅꯨꯡ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯊꯛꯄꯗ ꯀꯦꯟꯁꯔ ꯂꯩ꯫ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯩꯗ ꯐꯨꯟꯖꯟꯕ ꯑꯃ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯁꯤ ꯈꯩꯅꯤ ꯎꯝꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯗꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯑꯗꯨꯅ ꯀ꯭ꯋꯥ ꯖꯔꯗꯥ ꯆꯥꯕꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯅꯨꯃꯤꯠꯇ ꯊꯤꯅ ꯁꯥꯎꯅ ꯆꯩꯕꯁꯨ ꯑꯣꯟꯁꯤꯜꯂꯒ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯊꯣꯛꯏꯕ ꯅꯣꯡꯃꯤꯠ ꯍꯥꯏꯔꯤꯁꯦ ꯃꯁꯤꯁꯤꯗ ꯅꯨꯡꯁꯥ ꯁꯥꯃꯜꯂꯦꯅ ꯆꯩꯕ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯈꯪꯗ꯭ꯔꯒꯁꯨ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ ꯃꯗꯨꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯃꯩꯗ ꯆꯩꯕ ꯃꯩ ꯃꯈꯜ 109 ꯍꯦꯛ ꯂꯩꯕ ꯃꯩ ꯈꯨꯗꯤꯡꯃꯛꯇ ꯃꯩ ꯑꯃꯗꯇ ꯆꯩꯕ ꯑꯃꯁꯨꯡ ꯑꯃꯥꯡꯕ ꯇꯧꯁꯤꯟꯕꯗꯁꯨ ꯑꯃꯁꯨꯡ ꯇꯤꯟ ꯁꯤꯖꯤꯟꯕꯗꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯃꯩꯗ ꯇꯤꯟ ꯁꯤꯖꯤꯟꯕ, ꯃꯩꯗ ꯑꯃꯥꯡꯕ ꯇꯧꯁꯤꯟꯕ ꯑꯃꯁꯨꯡ ꯆꯩꯕ ꯃꯩ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯃꯗꯨꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯆꯥꯕ ꯊꯛꯄꯗ ꯂꯦꯝꯍꯧꯅꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯆꯥꯕꯁꯤ ꯑꯃ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯊꯥꯖꯤꯟꯕ, ꯑꯃ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯊꯥꯖꯤꯟꯕ, ꯄꯪꯆꯥꯗ ꯆꯥꯁꯤꯟꯕ ꯃꯁꯤꯗꯒꯤ ꯂꯦꯝꯍꯧꯅꯕ ꯊꯣꯛꯇꯨꯅ ꯆꯈꯥꯎ ꯃꯅꯨꯡꯁꯤꯗ ꯏꯁꯦ ꯆꯦꯟꯐꯝ ꯂꯥꯛꯐꯝ ꯈꯪꯉꯛꯇꯕꯗꯒꯤ ꯌꯩꯈꯥꯏꯅꯔꯛꯇꯅ ꯃꯆꯤ ꯑꯃꯗ ꯍꯣꯒꯥꯏꯔꯒ ꯄꯣꯝ ꯂꯩꯁꯤꯟꯈꯤꯕ ꯑꯗꯒꯤꯗꯤ ꯄꯣꯝꯃꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯅ ꯃꯁꯤ ꯆꯥꯕ ꯊꯛꯄꯗ ꯂꯦꯝꯍꯧꯗꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯏ ꯐꯠꯇꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯏꯁꯦ ꯏ ꯃꯈꯜ 8ꯅꯤ ꯂꯩꯔꯤꯁꯦ꯫ ꯗꯥꯛꯇꯔꯒꯤ ꯂꯣꯟꯗꯥꯗ ꯏ ꯃꯈꯜ 3 ꯑꯅꯝꯕꯅ, ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏ ꯃꯈꯜ 8 ꯂꯩ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯦ ꯐꯠꯇꯕꯗꯒꯤ ꯀꯦꯟꯁꯔ ꯂꯩ꯫ ꯑꯗꯨꯅ ꯁꯤꯗ ꯌꯦꯛ ꯁꯂꯥꯏ ꯃꯊꯣꯡ ꯈꯪꯗ꯭ꯔꯒꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯌꯦꯛ ꯁꯂꯥꯏ ꯊꯣꯛꯄ, ꯆꯔꯧ ꯃꯔꯧ ꯈꯤꯇꯪ ꯅꯥꯛꯄꯨ ꯇꯥꯗꯕꯗꯒꯤꯁꯨ ꯀꯦꯟꯁꯔꯁꯦ ꯃꯁꯤꯗꯒꯤꯁꯨ ꯀꯦꯟꯁꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯦꯟꯁꯔ ꯊꯣꯛꯏ꯫ ꯑꯄꯣꯝꯕ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯑꯁꯤ ꯊꯣꯛꯏ꯫ ꯀꯦꯟꯁꯔ ꯍꯥꯏꯕꯗꯤ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯦꯡꯗꯕ ꯂꯩꯌꯣꯜ ꯁꯤꯖꯤꯟꯅꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯁꯦꯡꯗꯕ ꯂꯩꯌꯣꯜ ꯍꯥꯏꯕꯗꯤ ꯀꯥꯂꯩ, ꯑꯩꯈꯣꯏꯅ ꯌꯨ ꯍꯥꯏꯅ ꯈꯪꯅꯩ, ꯌꯨꯕꯨ ꯂꯩꯌꯣꯜ ꯍꯥꯏꯅ ꯈꯪꯅꯩ ꯃꯤꯇꯩꯔꯣꯟꯗ꯫ ꯑꯗꯨꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯁꯦꯡꯗꯕ ꯂꯩꯌꯣꯜ, ꯁꯦꯡꯗꯕ ꯌꯨ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯍꯜ ꯂꯃꯟ ꯀꯦꯟꯁꯔ ꯂꯩꯔꯒꯗꯤ ꯃꯆꯥꯁꯨ ꯀꯦꯟꯁꯔ ꯂꯩꯒꯜꯂꯤ ꯂꯩ꯫ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯗ ꯀꯦꯟꯁꯔ ꯂꯩꯔꯒꯗꯤ ꯃꯆꯥ ꯃꯁꯨ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯁꯨ ꯀꯦꯟꯁꯔ ꯂꯩꯒꯟꯕꯁꯤ ꯃꯁꯤ ꯈꯔ ꯊꯣꯛꯀꯜꯂꯤ ꯂꯩ꯫ ꯑꯗꯨꯅ ꯃꯆꯜ ꯃꯁꯂꯥꯅꯆꯤꯡꯕ ꯌꯥꯝꯅ ꯄꯣꯠꯌꯥꯟ ꯆꯥꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯃꯆꯜꯁꯦ ꯍꯦꯛꯇ ꯉꯥ ꯊꯣꯡꯕ, ꯌꯦꯟ ꯊꯣꯡꯕ, ꯏꯟꯖꯥꯡ ꯊꯣꯡꯕ, ꯀꯥꯡꯁꯣꯏ ꯐꯥꯁꯣꯏ ꯍꯦꯛ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯜꯁꯤ ꯃꯁꯤꯡ ꯈꯪꯗꯒꯩ ꯍꯥꯞꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯍꯥꯎꯅꯕꯅꯦꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯅ ꯑꯃꯒ ꯑꯃꯒ ꯂꯦꯝꯍꯧꯅꯕ ꯊꯣꯛꯄ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯑꯁꯣꯛꯄ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯦꯟꯁꯔ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯑꯁꯤ ꯊꯣꯛꯏ ꯑꯃꯁꯨꯡ ꯂꯩ꯫ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯁꯤꯜꯂꯒ ꯁꯥꯖꯦꯜ ꯇꯧꯗꯅ ꯇꯨꯝꯗꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯕ ꯊꯛꯄꯁꯤ ꯐꯝꯃꯒ ꯁꯨꯝ ꯂꯩꯁꯤꯟꯕ, ꯆꯥꯕ ꯊꯛꯄꯗꯤ ꯑꯗꯨꯝ ꯆꯥꯁꯤꯟꯕ, ꯚꯤꯇꯥꯃꯤꯟ ꯊꯛꯆꯤꯟꯕ, ꯆꯥꯕ ꯇꯨꯝꯅꯕ ꯊꯛꯆꯤꯟꯕ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯖꯝꯣꯂꯥ ꯆꯥꯁꯤꯟꯕ, ꯋꯥꯔꯤ ꯕꯣꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯗ ꯑꯍꯥꯎꯕ ꯁꯨꯝ ꯈꯜꯂꯒ ꯁꯨꯝ ꯆꯥꯁꯤꯟꯕ, ꯊꯛꯇꯤ ꯁꯨꯗꯕ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯕ, ꯍꯨꯃꯥꯡ ꯇꯥꯍꯟꯗꯕ ꯃꯁꯤꯗꯒꯤꯁꯨ ꯀꯦꯟꯁꯔ ꯊꯣꯛꯏ ꯂꯩ꯫ ꯑꯗꯨꯅ ꯁꯦꯡꯗꯕ ꯀꯦꯜꯁꯤꯌꯝ ꯑꯥꯏꯔꯟ ꯇꯦꯕ꯭ꯂꯦꯠ ꯆꯥꯕꯗꯒꯤꯁꯨ 90% ꯀꯦꯟꯁꯔ ꯂꯩ꯫ ꯑꯗꯨꯅ ꯁꯦꯡꯗꯕ ꯀꯦꯜꯁꯤꯌꯝ, ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯕ ꯀꯦꯜꯁꯤꯌꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯡ ꯃꯀꯨꯒꯨꯝꯕ, ꯌꯦꯔꯨꯝ ꯃꯀꯨꯒꯨꯝꯕ, ꯁꯔꯨꯗꯒꯤ ꯂꯧꯕꯒꯨꯝꯕ, ꯁꯥ ꯁꯟ ꯍꯦꯛ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯒꯤ ꯂꯧꯔꯒ ꯁꯦꯝꯕ
ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠꯇꯒꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯜꯁꯤꯌꯝ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯥꯏꯔꯟꯅꯆꯤꯡꯕ ꯃꯁꯤ ꯁꯦꯝꯃꯛꯄ ꯄꯣꯠꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔꯁꯤ ꯊꯣꯛꯏ ꯃꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯁꯦꯡꯗꯕ ꯀꯦꯜꯁꯤꯌꯝ ꯑꯥꯏꯔꯟ ꯇꯦꯕ꯭ꯂꯦꯠ ꯆꯥꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯊꯣꯛꯏ 90%. ꯑꯗꯨꯅ ꯁꯤꯗ ꯑꯀꯥꯕ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯆꯥꯕꯗꯒꯤꯁꯨ ꯀꯦꯟꯁꯔ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯗ ꯑꯀꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯀꯥꯍꯜꯂꯒ ꯆꯥꯕ ꯃꯁꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯒꯤꯁꯨ ꯑꯀꯥꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤ ꯆꯥꯕꯗꯒꯤ ꯀꯦꯟꯁꯔꯁꯦ ꯑꯩꯈꯣꯏ ꯊꯣꯛꯏ ꯑꯗꯒꯤ ꯃꯁꯤ ꯃꯊꯪ ꯀꯌꯥ ꯂꯩꯔꯤ ꯁꯝꯄꯠꯅ ꯈꯔꯗꯪ ꯍꯥꯟꯅ ꯇꯥꯛꯄꯅꯤ ꯀꯦꯟꯁꯔ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯥꯂꯦꯝꯗ ꯃꯈꯜ 200ꯗꯒꯤ 300 ꯐꯥꯎꯕ ꯂꯩ ꯃꯥꯔꯖꯤꯟꯗ 360ꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯁꯝꯂꯞꯅ ꯈꯔꯗꯪ ꯍꯥꯟꯅ ꯈꯪꯍꯟꯕꯅꯤ ꯐꯅꯕꯗꯤ 1 month to 3 months ꯗ ꯀ꯭ꯂꯤꯌꯔ 100%ꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯌꯥꯏꯐꯔꯦ